खरुमजरे ISTV पाउमियंग ताबिरबा सिंगु तराम नोकचरे हौजिक मरोइबा पाउ मणिपुर यूनिवर्सिटी ना हौजिक फावबदा PhD लिसिंग अमगा चामा मरफुमाथोय पुथुक्तुना यूनिवर्सिटी असे हिरम खुदिंगमक्ता चाखलकली हाइना वाइस चांसलर ना फोंदोरकले अमदी कनागुंबना मियोइबाबु तंजा पीदना हेक्ता हातोकपसे पांगदबगी थवोंगनि हाइना चीफ मिनिस्टर ना फोंदोखरे हौजिक पोंगइबा पाउ इंग सोल्यूसिंग अमगा चमापल मरफुदा लिंखटखिबा मणिपुर यूनिवर्सिटी ना हौजिक फावबदा PhD लिसिंग अमगा चामा मरफुमाथोय पुथोखरे स्कॉलर चामरी तरा तरुकना तोंगान तोंगान बा कानबा कया फंगदुना PhD तौरे इंग सोल्यूसिंग अनि मंगागी अक्टोबर की तांग 13 सेंट्रल यूनिवर्सिटी ओलब मतुंगदसु मणिपुर यूनिवर्सिटी ना हिरम खुदिंगमक्ता चाखलकली हाइना यूनिवर्सिटी असिगी वाइस चांसलर एस नंद कुमार शर्मा ISTV न्यूज का उनाबदा फोंदोरकले हिरम सिदा पाउदममा यूनिवर्सिटी असना हौजे कॉलेज 103 एफिलेट तौरे रिम्स जेनिम्स समदि नर्सिंग कॉलेज 3 यावना टीचर्स एजुकेशन फाइन आर्ट्स कॉलेज LMS लॉ कॉलेज न चिंबा एफिलेट तौदुना अफबा महिरोय किया पुथोकपदा चाउना मतेंग पांगली यूनिवर्सिटी असिदा हौजे तोंगान तोंगानबा लैंग्वेज क्या तमननबा डिपार्टमेंट यावना पुन्ना डिपार्टमेंट कुंट्रा लेरे मार्कना मखाताना हाइकिबदा यूनिवर्सिटी असिदा एक्सपर्ट प्रो एक्स-रे डिफ्रैक्टोमीटर स्कैनिंग इलेक्ट्रॉन माइक्रोस्कोप विथ EDS सिस्टम अमदि इलेक्ट्रॉन पैरामैग्नेटिक रिजोनेंस स्पेक्ट्रोमीटर लेबदगे माहिरोय स्कॉलर अमदि ओजा कियादा कानबा पीरे हाइकी नानो टेक्नोलॉजी एन मयाम याम हाइनरिसे मसिगी साइज न सिंबा मसिगी नानो की साइज पुथोनबा मधुगुंबा याबा अदुगुंबा खुलाय मा था मंगा तोगी वागी स्टोर तौरे मसे लाइफ साइंस की केमिस्ट्री की फिजिक्स की स्कॉलर अमदि ओजासिंग याम सीजने अदुदा नतन मसिना असम यूनिवर्सिटी गुवाहाटी यूनिवर्सिटी कॉलेज मयाम सिगी स्कॉलर ओजासिंग से नमोगी रिसर्च की थबक तोबसिंदा मोय पेपर पब्लिश तोबदा यारबिदंदा सैंपल सी मसी स्कैनिंग माइक्रोस्कोप की फोटोग्राफ्स लोबी होने या कोई अब पदरस ले केमिस्ट्री डिपार्टमेंट दा लेटेस्ट ऑफ सोफिस्टिकेटेड ओबा इलेक्ट्रॉन पैरामैग्नेटिक रिजोनेंस साइना मदुगी स्पेक्ट्रोमीटर खुलाय मसु खिनबरे अना अहुम से लेबदगी या कोई छात्र सिंह स्कॉलर सिंह ओजा सिंह से मसे अंगपदा एक्टिविटीज सदन में अंगपदा इंटरनेशनल लेवल के पेपर सिंह सेमिनार कॉन्फ्रेंस ता तोबसी हौगिबा सही मुक्सी देसा सदन क्वाटम जमनो है और आई एम वेरी हैप्पी ऑन दैट यूनिवर्सिटी असगी बिल्डिंग स्ट्रक्चर मतम गुचुना बमोंगदा सेंब सागले OBC मदि शेड्यूल कास्ट शेड्यूल ट्राइब की तोंगान ब हॉस्टल साबल होदगनी यूनिवर्सिटी असिदा इंटरनेशनल गेस्ट हाउस मा लाक्लिबा अगस्त था फावगी मनुंगदा साबल होदगनी मसिना कानब के पीरगनी हाइना फोंदोकी यूनिवर्सिटी असिना गेम्स स्पोर्ट्स मदि कल्चर की लमदसु खुमांग चौसिलगली अवांग नोंपोक लमदमदा लेरिबा यूनिवर्सिटी सिंग मनुंगदा मणिपुर यूनिवर्सिटी ना बैचलर ऑफ फिजिकल एजुकेशन अमदि मास्टर ऑफ फिजिकल एजुकेशन तमनबगी खुदोंग चाबा लेबा अहानबा यूनिवर्सिटी ने फोंदोकी मसिदा नतना यूनिवर्सिटी असिदा एजुकेशन की लमदा महिरोय स्कॉलर अमदि ओजा कियादा हिरम कियादा कानब पीरी हाइबा वाफम मखाताना फोंदोकी तोंगान तोंगान बा अनोबा इंस्ट्रूमेंट सिंग अदुगा लोइनाना इंटरनेट की फैसिलिटी मसिंग हेंगतपा नसिंगबा सिंगी खुदोंग जाबा फंगरे सेंट्रल लाइब्रेरी दा अमदि डिपार्टमेंट की इंटरनेट की टर्मिनल सिंदा या कोई तोंगा तोंगा बजार ने लिसिंग निपान सतुक तगी हेना एक्सेस तोंगा अमदि डाउनलोड तोबा यारे अदन रिसर्च अमदि टीचिंग की दा छात्र छात्री सिंग ओजा सिंग पांबा जर्नल सिंग असे मसी अवार्ड पर लेते हाना ओजा सिंह का लोइनमा अनोबा बिल्डिंग सिंह नतन हानगी बिल्डिंग सिंह दे ओजा सिंह की का खुदिमुते इंटरनेट फैसिलिटी फर अबाउट 400 टर्मिनल नि होजिक लाइदिसे 400 दे कारे 500 लाइब्रेरी दा टर्मिनल नि फुम यांखै मलाई इट इज फ्री एक्सेस टू ऑल द स्टूडेंट्स छात्र खुदिमा लाइब्रेरी की थर्ड फ्लोर दा फ्री एक्सेस नि छात्र खुदिमा लाइव फबा मना होजि फावा छात्र इंटरनेट की फेस लौबगी इंटरनेट से पैसा या कोई लौदे होजो आइखोगी पाउमी नबकुमार गलोइना पाउदमजरिबा सुनील कुमार ISTV न्यूज मणिपुर यूनिवर्सिटी
Kanagumba miyoibabu sumthokchanabagi tanja pidana hekta hatpagi thawong asi pangdabagi khudamni haina Chief Minister na phongdokre wafam asing asi hairokta pangthokpa hana minister oiramba miyamna hairok ibotombi haina khangnaba laikhidraba moyangthem ibotombi gi 18 suba laikhidabagi kumon thoramda Chief Minister na phongdokhibane apunba santi amadi sakhotpa haiba pandamda moyangthem ibotombi Memorial Trust na sinduna pangthokhiba thoramadda Chief Minister na lutingduna laikhidrabagi mutrida leisu katuna ikai khumna butke thoramadda masing yamlaba miyamna sarugya ke tungda hairok part 2 polo ground da mapung oiba thoram pangthokhe thoramadda Minister Francis Ngajokpa MD Abdul Nasir Parliamentary Secretary amadi atai MLA sing susarugya ke loinana oza amadi mahiro yauna atai makok thongba civil amadi police ki official sing su yauke Chief Minister o ibobina phongdokhibada singtam anida santi gi paujel piba thoram ase yamna matang chai lingzen manaba amadi santi leibana chakhotpagi lamda khumang sauksin bangomgane hana sunabana kari sukana ba purakloi chumi lali khangdana mi bo hatpa amadi mara leiba mi amagidamak atai imung manungda awaba piba asi achumba thong nate aikoina hinglingai da praja singi yaifana ba karigumba khara tawramba tangai fade praja singna kari khale kari pamli haibadu khanglaga yaifana ba thabak tawba changi phongdokhe Minister Okendro na phongdokhibada asigumba thawramase ingcholisingamaga chamapal marfudra maridage pangthoktuna lakhibane lamdam asida santi purakna ba pandamda thawramase mapung oina pangthokpane Chief Minister gi liching makhada Manipurda santi purakna ba honariba ase sili langliba trust ki maikeidagi angamba mateng pangani haike Manglam chatki Manipur gi phibam hanjinnana ba khona bada pumnamaki thodang change Manipurda santi purakna ba khona bada oja singna mairoi singda su paujel piba mathautai phongdokhe Thauramgi sarukamo oina micham hat patoklase aikoi santi oina hingan biu haiba kholau seng ase thauramadu da tin khiba miyamna laukhe hairok kendra gi MBBS exam da mai paklaba hairok part 2 dagi M Kiran da trust ki maike dagi lupa lising yangkai piduna pungning thawatke tongan ba cultural program sing su thauramadu da utke Leisang Them Indra Muhen Foundation Trust LIFT Singjamaina Nauna Putok Par Star So Haina Mingthon Ba Program Amang Asidagi ISTV2 Da Sandok Pahuragani Program Asi Punsida Mai Paklaba Lamdam Sigi Miyoi Singa Unaraga Wari Watai Sanabagi Program Ne Hariba Star So Ase Chayol Khudingi Thangja Numitki Numidang Pung Nipan Tabada Sandokani Hari Sanjen Thong Asi 4 Lane Onthok Naba Tender Tawba Hauri Haina Minister KS Ratan Kumar Phongdokre Wafam Asing Asi Wangoi Kendragi Manung Chanba Iram Sifaigi Imphal River Mathakta PWD na Nauna Semjinba Suspension Brace Miyamda Kushinabagi Thoramda Phongdokhibane Thoramadu Works Minister KS Ratan Kumar Wangoi Kendragi MLA Oinam Lukhoi PWD gi Additional Chief Engineer Pradeep Kumar Mukherjee amasung Department Asigi Makok Thongba Officer Singna Sarugya Ke Thoranga Mari Lenana MLA O Lukhoi na Phongdokhibada Thong asi Haukiba Mars Thada Tatkhibadagi Department ka Tanaraga Tarahumdoi Suva Finance da Lupa Lakh Tara Manga Haptuna Nauna Semjinbane Mana Makha Taraduna Laikhidraba Chief Minister W Nipamachana Incholisingamaga Chamapal Marfudra Mapal da Jatra Hulamba RCC Brace ase Kendra Marigi Yamna Maru Oiba Phauna Lambine Thong asi Athuba Matamda Sabinaba Minister gi Pukning Chingsinke Minister KS Ratan Kumar na phongdokhibada housing lairiba ching amasung tamgi lambi thonga se matamga sunadare adubu department ki sel leitabana sabangamdre adubu yamna maru oiba khara khangatuna sanana ba honare masigi manungda sanjen thonga se SPA da haptuna tender tawba hore magna makha taraduna mai lambi ase athubada union minister da taknabadagi national highway oirakpa yana leire lambi gi mataida leiriba prajam yamna lambi paktorakpada mateng pangbiu haike Loinana Laikhidraba W Nipamachana Jatra Hulamba RCC Brace asi kari tawba yabage haibadu department tanaraga tawge haina phongdokhe SPA dagi hapla masi huji akoi sana baina kanna tawri akoi tender tawba loye tender tawba masi process hore pre qualification ki stage lusile ana masi atu matamda koi double akoi ki 4 learning haibata double learning gi dagi tawraga akoi ki nakan na footpath yoba akoi matam suna ma mata sana baina koi adumaina akoi priority da to priority da tawga lokal ga masmaina koi paikali luri badi akoi lambi si national highway ole haibagi masi pathora ni haibagi harau mamadi laigini adu lambi maya da tariba mayam sina mo hayeng yelakta na kolatan tawraga dadi madu mayam na pami budu madu da apan ma mo koigine
aduna masi ji pathok ko matam da mayam gi cooperation am dakar le TJ Higher Secondary School gi mahiroi nupi macha amabu namduna izat mangan biki haiba actor Tarun amade Manipur Police ki CDO William bu lagliba tangma panda chathagadaba final hearing da matik saba dandi pigadabani haiba davida ngasi school asigi mahiroi singna wakan fam chatakre school gi gate pangdokhiba wakan fam aduda school asigi mahiroi amana phungdokhibada tangma panda pangthokadaba aroiba hearing asida Tarun amade William bu ain gi oiba matik saba dandi pigadabani haike hearing asida akhoi mamangda thokiba yam nuai ta thodo amda akhoi senior monikana da thokiba thodo asida lakadarba nan tamo pande da tawgudor hearing si makhata na dile to sabidana matik chaba Tarun amasung William bu matik chaba dandi bibi haina akhoi school ki side gi dangsi gi dana as pakchabu Poinugi mangani panba thangja numitta lairembi phawaibi khurumbagi thoram pangthoknaba sem saba loire haina utra sanglen sana konungna thadorokpa cherol amana haire cherol asina makha taraduna lairembi asibu khurumjaduna lamdam asigi phawgi chathok amadi mahai marong phanaba thawni thoram ase pangthogadabani haire Sri Sri Vijay Govinda Sebat Committee na Sinduna Mantri Pukhi da laiba miyam na Mantri Pukhi haina khangnaba pukri asigi jani kunthra matoi suba anniversary ki thoram pangthokre Sahi kudingi leptana pangthoktuna lagliba thorom asiga mari leinana Sebat Committee ki President R.K. Rasmani na phongdokhibada Garbani was ki macha ibungo nongpok ledi khombana awangi chingmi singbo lal tawraga halakpagi lambida pukri leiriba jaga asida haino mokhong amagi mayada pothari ngaida ifut amada san singna ising thakpa uke maduda jaga adugi isingi awaba adu ubadagi mahakna lanmi sizinaraga tha ama changna pukri ase tawraba matung Vijay Govinda dagi lai lengduna sangritana chingba kattuna amadi konungi angam athosing pukri asida iru luduna pukri asi hongkhibani matamaduda chathakhiba thabak thoram sing adubu tung inba oina ngasi fawada pukri asibu puja tawduna akoibada khundariba miyoi singbu isingi awat pa lehandana ba thoram asi pangthokpani haike konungi angam athau adagi pandit mayam ju masida iru jahandana masi pukri hongbai je chathakibani aduna chawrana masi agoi chahi chani kunthra ma thoirom sure chawrana masi ado mai macha masuna hujik phawba ahal lamana torbase masi tek ta kaidana agoi hujik phawda gauji katcharamba pukri je ngasi phawba maya masigi lam masigi singi awa se kokna baina koina pukri sengna khondna sahi kudingi masi laileng tra seba se tawgebani hauji maroiba pawamu Manipur University na hojik fawada PhD lising amaga chama marfuma thoi putoktuna University ase hiram khudimakta chakholagni haina Vice Chancellor na phongdorakle amadi kanagumbana miyoi babu tanja pidana hekta hatokpase pangdabagi thawni haina Chief Minister na phongdokre ISTV pawmeng tabirba singba mukana khurumjare